Hawjik chathariba 12 class ke final exam ki ngasi mitai mayek ki question da Bengali mayek yawram le milal. Pawasi ngasi nung tilfong kiba kanglay pa ki mayra pawse dagi lakwat savane. Mitai irol iyek loina silon apun balop milal kanglay pak na lamdam asida ngasi fawba lo na madi mayek saukat na ba. Hanba layta na sangsilak pa kongjang gi manungsan na ngasi Council of Higher Secondary Education Manipur kosyem na sindu na. Hawjik chathariba 12 class ki final exam asida Mitai mayek thokpa numit asida milalge thaumi kunipan na jiribam yauna tampaki exam center ayambada mahiroi singda ningthijana mitai mayek asi changdamna ba si pangthok libra haina chatuna yengsin khre haina milalge secretary publicity swaibam arun mitai na press ta thokpa cherola man haire cherola sin hai yamna ngakli bade ngasi milalge yengsin khongchat asida mahiroi singi mitai mayek ki question da Bengali mayek yawram ba si angakpa nei masi kosem na matam sana semdok pidrabade Milal na kosyam gi mathakta mijeng sangba hauraga nei ngasi fawba milal na lamdam sida mayek chawkhat na ba changsin duna lakpagi mathakta kosyam na nakoi na mitai mayek pu muthat na ba tawrak pai basi milal na tarai na laude ngasi mahiroi sing mitai mayek ta master yaukhiduna Bengali mayek pungmuk muthat khraba nei masigi matang da kosyam na milal ga thuba da phamina duna waroisin purakna ba sinbi gadaba nei kosyam na ngasi fawba Bengali gi lairik namduna puthokpi bra haibadu Laibak miyam da thambigadavani hainasu Milal gi serol asina haire